minister ani se participate amna tawdrabani makoi lakpa yadi hare kana mafam ukrul da tawgi basu lakte chandel tawgi basu lakte adubu makoi marakta gi minister nupi amadi delhi da party gi meeting tawbadadi phajana nungaina noga photo thagalapadi ure ba koina kyam kuina them gi doino kyam kuina yeng gi doino kyam kuina khang gi doino haibagi wahang duni hangna ibase maramdi kari gino haiba matamda assembly legislature oina leiri manipur kanni haiduna manipur thugaiba yadi haiduna wasak lawkhiba mla humpu maraksida tara amadi manipur thugaina ba yaure plus adugi manungduda minister ani amasu portfolio yaure haibasi mipum praja khudimana khangabani administration na khangabani concern department na khangabani loina khangaba ngatani aduna article 164 gi matung ina the council of ministers are equally responsible to the legislative assembly of the state and haribani article 164 sigi matung ina aduna minister amana ngangbaga chapmane aduna mot manada taragadi minister gi phamse louthokpa article 164 gi matung ina phajana yai aduna ukrul da meeting from gi matamda chandel da from gi matamda anywhere from matamda manipur gi any issue si matang sida contribute to yaudra ba yauda taragadi hauji po makoi minister ani phamse thami base karigino haiba wahang duni aduga mla tarasi su mla adu minister ani du su oira kan sida mokoi su yauriba akoi mla tarasi hauji po disqualify tawdriba karigino akoi gi ethics committee amadi sub committee ma leire sida leiriba yauriba committee sida yauriba myam sina mla tarasi disqualify tawna bagi damakta recommend tawdribse karigino recommend tawba taragadi speaker na compulsory adum makoi disqualify tawba yarabaneba aduna akoi lakchaningi di handak lakadori February gi 28 sidagi assembly se phamba haudore habasi yamna nungaiba pawamani it is thengmalabane aduga sigi phamba sida akoi ngatangi assembly phamba do nataba yamna accuracy oiba yamna ultimatum decision ama lomina ba mathau tai aduna opposition order ruling order hunaraga leiba matam nataba husi sidi manipur gi yamna luba critical phibam yor abanina apunbagi pangal ule hare kanda leaders myam si amaga yetna bai mahutta punjan minare hare kanda ultimatum oiba history ma create to minaba hotna minasen haijari request tawjari praja punamak request tawjari handakti yetna raga amana ma hullaga du tawsi ada tawsi haibagi adugi potu uhanbiranu phajana history ma nation da nationally internationally akoi gi suman tawkhigo ultimatum oiba decision ma lominagi ko manipur kaidana bagi damakta indigenous people gi damakta manipur gi damakta state amagi interest gi damakta sumana tawkhigo haibase history ma create to minarasi haiduna haijari aduna sida yaudaba laktaba mla khudimak sidi aduda community gi wanate laktaba mla khudimak disqualify tawbiro aduga hanadagi leiriba minister gi portfolio paraga leiriba minister ani se makoina minister paisal leraga any meeting tawum matamda irang sigi loishanabagi tawum matamda makoi yaudri si maramdi makoi irang si loishanande manipur thugaiba pame habase adum taksarabaneba assembly fam base afaba ngata manipur thugaiba pamda basi ngata phaminaraga ultimatum decision ama lohoningbagi haijabani aduga ana nungaijadaba mana ibudau thangjingi khubam si leiriba thangjing sing si leishemlon dagi lining laishon gi lamda yamna maru oiba mafam amani sigi mafam si bi makoina thongwaram khangdaba any chief amna ekta haijal ag clarification ga thoktana sigi makoi thangting ga kaudana akoi gi hawkip reserve daga lei kaina hari base sigi di government gi site gi yam phajana yam sengdopire sigi damtadi thagachai adubu akoina haijaning badi अखोई सेंटिमेंट सिदा हेक्ता करेनब मानबा फजना असेंबा सुमसे तौमिना से हायरगदी अखोई थबक ओइना पांथोक मथौ ताई थबक ओइसे कमाइन पांथोकनी हाबे मतमदा 7 नवंबर 2022 दा थोखिबा चोरचांपुर खोपुम प्रोटेक्टेड फॉरेस्ट की मखा दिन लरिबसे प्रोटेक्टेड फॉरेस्ट मखा से लरिबा खुन तारिम मैम से इलीगल गातनेबा सी इलीगल ओइरे हाबसिसु करी दा हाइगे हाबे मतमदा 7 नवंबर 2022 दा थोखिबा और मेमोरेंडम सिगी खोगी मतुंग इन गवर्नमेंट ऑफ मणिपुर ना Churachandpur Khoupum protected forest leiriba 38 villages se cancel tawro haibagi order thokhrabane order thokpa taraga si thabo in pangthok piro akoi gi leiriba indigenous oriba akoi gi lining laishon gi chacha leishemlon dagi matam dagi leirak laba mafam da akoi gi any apam bamna chacha matam da athing ba pi daba aduga akoi yamna makalam na akoi ison ninja mapu ninja bada aye pa pi dana bagi damakta akoi sigi protect site sisu protected thangjing hill gi mafam sisu akoi net protected site oina su department of manipur na su akoi lauthokhrabane adu taragadi makoin haining kusi harakpa tawning kusi tarakpa manipur thugai oi harakpa separate administration pame harakpa akoi gi
leishemlon matamdagi leireklaba akoigi laining daishongi lamda leijabasibu karemnabagi type ta hawki reserve ki makha lebani he hajalakpa sigumma mayamse karemnaba manba ma yawrakpase si mayamse moiga asengba chumbase haigadabani huran bado nang huran bani haiba matam yawre akoina moina hairakpada separate administration lawrpa matamda akoi separate administration pibe yaro haiba muhutta jokerna hairak jokeramna hairak akoina ekta khungadam natte aduna akoi di hujik asengba chumbase nokoi huran bani nakoi huran bani noi asoi thabak tawgrabani nakoi leiribase aran mafamda leiribani nakoi nasagi nafam natte silai sallibase illegal oin leirabani haibase akoina direct hairakanda aran bani achumbani haiba matam yawrabrana khale aduna ungtang akan action lokhat piraga huji Churachandpur Khoupum protected forest leiriba illegally oin leishemliba illegal khun myamse government su thokiba oirabanina government Manipur thokiba oirabanina with the help of the Ministry of Home Affairs, with the help of the Defense Ministry oitarsu akan force amaga lawna makoi sinsi evict tawbigro haina su request tawjari aduga mari subda yamna nuaizadaba amasu karigino hai matamda akoi si national gi threat ni akoi yam toin haizaba. This is not only the state issue, this is the national issue, this is a national threat neba lei Maramdi karigino hai matamda mapandagi external aggression khulai sati pai ba se changel akanda Manipur thugaina ba India thugaina ba tawrabani sida Mizo Students Union, Mizoram gi Students Union sinaga government ka pidana makoi naga kaim khangdana haite si tawraga di maitai tanthorani adu tawrani kaina irak pase. I really request, I urge to the state government makoi se akoi gi direct central government, the Ministry of Home Affairs ta inquiry commission ama tawraga tawbina ba che thabione request tawjari Mizoram Students Union gumba si gumba hare pa mayam se terrorist ka mari leinarabra mapandi external aggression ka mari leinarabra makoi India thugaina ba tawrabra haibase adugi inquiry tawbiyo haibagi damakta che thabi maramdi makoi maram sungai letana state amagi issue da makoi na yawsalaga mathong maram khangda ngangi ba nganging kusi ngangba akoi gi isagi prestige amta leita dauna makoi na mapu panda ba dauna pungang na ngang ba se makoi terrorist ka mari leinare se taabani external aggression ka mari leinare se taabani adun leiriba makoi gi ACS organization oigera political leaders oigera any leiriba se dumai na ngangak pataragadi makoi openly terrorist myano support tawrena taabani na inquiry commission amak Thuna central government, the Ministry of Home Affairs tagi makoi ngangai basing dui mathakta makoi inquiry tawbiyo haibase state government thabiyo ana su haizari.